Ngasi aina pujarakliba Wednesday gi season 1 gi episode 3 ni. Episode 1 2 yengbidribasing description da link hapcharamge. Mamangi episode ta akoina ugibasi Wednesday na yang wana thiduna aronba library du thiba fangkre. Adubu Wednesday na manung changluba matamda masak khangdaba mi kharana mamaya mit punjanduna phagibasi akoina thengnakhre. Aduga ngasi gi episode asida series asigi main villain oigadoriba Crackstall kova character amaso akoina uba fanglagani. Episode 3 gi horokpada akoina uribasi Wednesday bu mamit punjalambadagi lauthok Wednesday gi mamaida projector amana kapsilagle aduga akoibado evil man dress set pa kangu masu lepli adu makoi mask lautholokpa matamdadi makoisi Bianca amadi Bianca gi marup sing oirami masida Xavier su yauri masi group asibu night set haraga su khangne Nevermore Academy da night set koba kangbu osi sahi kya gi mamangdigi leragle adubu masi lei haibasi mi ataina di kari su khangba nate masidagi Wednesday da kari gi damakta mafam masida laklibano haina hanglagle Wednesday na masida Rowandagi fangiba machet amadi larik adugi matangda hairakle aina asum larik tu thirakpa matamda puzzle adu solve toraga mafam asida changlakpani nakoina fam asida sanariba lila asidagidi aina hena sanaba hairakani so hairi adu Bianca na di night set ki matangda kanamata da khanganbase pamdabani masida Xavier na night set ki matangda Wednesday na khangkhrabani na mahaksu night set ki saru ama ohelasi hairi masidagi asung wari sarakpada night set asi sahi 30 gi mamangda thingjankhre haibani maramdi matamaduda nomi ama sigi habdi normal people ama sigi madu outcast na maram oiragani haibadagine masida nomi ama hatkibasi kanana karigidama halibano haibadu series asigi matungda yarakani aduna sida banjararoige aduga Bianca pasanungsa yamna paibe imung amagi masa oibana night set asi amona linkhalakpada principal na ayep pidribani Wednesday bu night set asida yahormada Bianca na suyare adubu Wednesday na di kana amata ka punji haiba yati ngasaidagi Bianca hoina makhut puline na tawribadu Wednesday na masa matanda lauthok chatuna chatkre masidagi Wednesday na mahaki ka da larik adu puduna lakle Rowandagi fangkiba tangkai aduga samjanduna yenglubadadi amukke hena ngaglami maramdi picture asida uribasi Wednesday khakta natana atopa mi masu yauduna leiramle masina haibadi Nevermore da kariguma thawdo achawa ma thokdore haibani matangi sinda koina uribasi Nevermore gi outcast satrasinga atopa normal people singa unahanbagi numit aduni masigi numit asibu outreach saina su khangne numit asida Nevermore gi satrasing city du putoktuna city da tawriba thabak sing aduda masa masana volunteer oina mateng pangbani Nevermore gi principal laktuna announcement ama tarami madudi ngasi Jericho city da outreach satkani mafam aduda ngasi statue amagi inauguration tawbani masida satra khudimangna saruk yagadabani aini yentholiba card aduda nasana sagi oiba volunteer oina tawgadaba thabak adu iduna yawbani mafam asida Wednesday gi oina antique shop da thabak tawnabagi damakta chips pangami init ki oina Pilgrim House da thabak tawnaba fangle Bianca amasung Eugene su Pilgrim House da dum tare aduga Xavier gi oina di Tyler na thabak tawriba coffee shop adu oina fangle Principal Vims na Wednesday gi manakta laktuna ngasi gi program asida chalo khongnabagi damakta hairame masi mamangna practice tawnaba principal na hakiba leite tawbutabu mahakna Wednesday asi hai khangbagi damakta khudakta hairibani mathangda koina uribasi Nevermore gi satrasingna Jericho city yorakpasini Xavier mafam amadagi mifam hongdana yengduna leirambasi uri Wednesday jingjalaktuna nangi invitation do accept tawdabagi damakta sauribra hangli Xavier na madugi dikri su leite haraga makoi ni chana wari sari Wednesday na makata na Rowan gi matangda hangli masida Xavier na nanga loinana leiriba larik atu aina noma Rowan dagi lauraga paige tarubada aingonda isaurakibani masigi vision asi Wednesday na hana ukrabani na nanga pairaga langri dudi hairakle Xavier na Wednesday asi psychic power le haibadi vision sing ubanga mi haiba se mafam asidagi khangle ngasigi outreach day asida mi ayamana sure Cyrus Jericho city asigi mayor su yauri mayor asina Cyrus da Nevermore Academy ga thangna leiriba jungle asida haujik thokliba mi sing siriba gi matang asida hangli Cyrus na masi lamlaki sana thon manate haiba khangye adubu evidence laitabana kari no haibado prove toba ngamdri mayor su masi khangmana madu lamlaki sa amana thon bani haraga loisan kro aduga haujik Nevermore gi matangda kari amata phongdoroktanaba su hairi masidagi mayor angangsingna phamlibadugi manakta lakladuna masa introduce tawjaraga ngasigi tawgadoriba outreach matangda wa khara hairaduna satrasingbu taramna oklami matang asida principal Bim singjalakduna sahar asigi mayor sibu thagatlami maramdi Nevermore Academy gi outcast oiraba satrasing asi sahar asida changjafam piduna
ꯑꯥꯎꯠꯔꯤꯆ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯐꯪꯂꯤꯕ ꯃꯐꯝꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯦ꯫ ꯋꯦꯗꯅꯁꯗꯦꯅ ꯏꯅꯤꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯠꯇꯤ ꯄꯤꯂꯤꯒ꯭ꯔꯥꯝ ꯍꯥꯎꯁꯇ ꯊꯕꯛ ꯇꯧꯕꯁꯤ ꯄꯥꯝꯃꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ, ꯑꯩꯒꯤ ꯀꯥꯔꯠꯇ ꯌꯥꯎꯔꯤꯕ ꯁꯣꯞ ꯑꯁꯤꯗ ꯑꯥꯏꯖꯦꯛꯁꯨ ꯌꯥꯎꯕꯗꯨꯗ ꯍꯥꯏꯕꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯃꯁꯤ ꯇꯥꯕꯗꯒꯤ ꯏꯅꯤꯠꯅ ꯀꯥꯔꯠ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯑꯦꯛꯁꯆꯦꯟꯖ ꯇꯧꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯋꯦꯗꯅꯁꯗꯦ ꯄꯤꯂꯤꯒ꯭ꯔꯥꯝ ꯍꯥꯎꯁꯇ ꯂꯥꯛꯂꯦ꯫ ꯇꯥꯏꯂꯔꯗꯒꯤ ꯋꯦꯗꯅꯁꯗꯦꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯄꯣꯁꯇꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯖꯣꯁꯦꯐ ꯀ꯭ꯔꯦꯛꯁꯇꯣꯜꯅꯤ ꯍꯥꯏꯕꯁꯤ꯫ ꯀ꯭ꯔꯦꯛꯁꯇꯣꯜꯅ ꯃꯐꯝ ꯑꯁꯤꯒꯤ ꯁꯍꯔ ꯑꯁꯤ ꯀꯜꯂꯛꯄꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯒꯣꯗꯐꯥꯗꯔꯅꯤ ꯍꯥꯏꯅꯒꯁꯨ ꯈꯪꯅꯩ꯫ ꯀ꯭ꯔꯦꯛꯁꯇꯣꯜꯒꯤ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯑꯣꯏꯅ ꯁ꯭ꯇꯦꯆꯨ ꯑꯃ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯒꯗꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯉꯁꯤ ꯑꯁꯤꯕꯨ ꯑꯥꯎꯠꯔꯤꯆ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯦꯗꯅꯁꯗꯦꯗꯤ ꯀ꯭ꯔꯦꯛꯁꯇꯣꯜꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯗꯥꯎꯠ ꯈꯔ ꯂꯩ꯫ ꯋꯦꯗꯅꯁꯗꯦ ꯑꯃꯗꯤ ꯀ꯭ꯔꯦꯛꯁꯇꯣꯜꯒꯤ ꯃꯔꯛꯇ ꯀꯔꯤ ꯃꯔꯤꯕꯨ ꯂꯩꯅꯔꯤꯕ? ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯤꯂꯤꯒ꯭ꯔꯥꯝ ꯍꯥꯎꯁꯁꯤꯁꯨ ꯀ꯭ꯔꯦꯛꯁꯇꯣꯜꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯥꯔꯝꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯦꯗꯅꯁꯗꯦꯅ ꯄꯤꯂꯤꯒ꯭ꯔꯥꯝ ꯍꯥꯎꯁ ꯑꯁꯤꯒꯤ ꯃꯤꯇꯤꯡ ꯔꯨꯝꯗ ꯆꯪꯅꯤꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯎꯠꯀꯥꯁꯁꯤꯡꯒꯤ ꯑꯉꯥꯡꯁꯤꯡ ꯎꯔꯤ꯫ ꯂꯥꯛꯂꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤ ꯃꯤꯁ ꯑꯥꯔꯂꯤꯟꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯒꯥꯏꯗ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯍꯧꯔꯛꯂꯦ꯫ 1625 ꯉꯁꯤꯗꯒꯤ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯀ꯭ꯔꯦꯛꯁꯇꯣꯜꯅ ꯃꯁꯤ ꯁꯥꯔꯝꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯆꯤꯟꯖꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯤ, ꯃꯔꯝ ꯑꯁꯤꯅ ꯚꯤꯖꯤꯇꯔ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯋꯦꯗꯅꯁꯗꯦ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯅꯤꯡꯗꯕꯅ ꯂꯥꯛꯂꯤꯕ ꯚꯤꯖꯤꯇꯔꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯩꯖꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟꯁꯤꯡꯗ ꯆꯥꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯖꯤꯟꯗꯤ ꯆꯥꯕ ꯌꯥꯕ ꯇꯞꯇꯥꯏ ꯆꯥꯁꯜꯂꯒ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯦꯌꯔꯗꯨꯒꯤ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯋꯦꯗꯅꯁꯗꯦꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯐꯨꯈꯤꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯨꯖꯤꯟꯗ ꯂꯛꯅꯕ ꯍꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯨꯖꯤꯟꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯁꯟꯈꯤꯕꯅ ꯄꯨꯕ ꯉꯝꯃꯛꯇꯗꯨꯅ ꯑꯣꯊꯣꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯂꯣꯏꯅ ꯆꯣꯡꯂꯦ꯫ ꯃꯁꯤꯗꯒꯤ ꯌꯨꯖꯤꯟꯕꯨ ꯐꯨꯅꯕ ꯄꯨꯟꯖꯟꯗꯨꯅ ꯊꯝꯒꯦ ꯇꯧꯔꯛꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯦꯗꯅꯁꯗꯦ ꯂꯥꯛꯇꯨꯅ ꯃꯗꯨ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯋꯦꯗꯅꯁꯗꯦ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯟꯅ ꯐꯨꯅꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯄꯨꯟꯖꯟꯗꯨꯅ ꯋꯦꯗꯅꯁꯗꯦꯅ ꯊꯝꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯌꯨꯖꯤꯟ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯔꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ, ꯑꯗꯨꯒ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯋꯦꯗꯅꯁꯗꯦꯅꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯎꯄꯥꯒꯨꯝꯅ ꯈꯜꯂꯤ, ꯑꯗꯨꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯨꯅꯤꯡꯕ ꯑꯃꯁꯨ ꯌꯥꯎꯔꯤ, ꯅꯉꯛ ꯁꯝ ꯃꯦꯠꯅꯤꯡꯗꯕꯗ ꯉꯥꯏꯔꯦ ꯑꯩꯅ ꯐꯥꯎꯗ꯭ꯔꯤꯕꯁꯦ ꯍꯥꯏꯔꯛꯂꯦ꯫ ꯋꯦꯗꯅꯁꯗꯦꯅ ꯌꯨꯖꯤꯟꯕꯨ ꯄꯨꯗꯨꯅ ꯃꯤꯇꯤꯡ ꯔꯨꯝꯗ ꯆꯪꯂꯛꯂꯦ, ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯃꯤꯁ ꯑꯗꯨꯅ ꯀꯥ ꯑꯗꯨ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯛ ꯈꯔ ꯇꯧꯔꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯋꯦꯗꯅꯁꯗꯦꯗꯤ ꯃꯤꯇꯤꯡ ꯔꯨꯝꯗ ꯆꯪꯅꯤꯡꯕꯅ ꯌꯨꯖꯤꯟꯒꯤ ꯌꯥꯗ ꯍꯥꯞꯂꯤꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯗꯨꯅ ꯁꯣ ꯑꯗꯨ ꯍꯥꯡꯇꯣꯛꯂꯦ꯫ ꯋꯦꯗꯅꯁꯗꯦꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯕꯗꯤ ꯃꯄꯥꯟꯗꯒꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯛꯅꯕ ꯌꯨꯖꯤꯟꯗ ꯍꯥꯏꯔꯝꯂꯦ꯫ ꯋꯦꯗꯅꯁꯗꯦ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯨꯡꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯛ ꯇꯧꯔꯤ ꯍꯥꯏꯕꯗꯨꯃꯗꯤ ꯇꯧꯔꯝꯗ꯭ꯔꯦ꯫ ꯃꯤꯇꯤꯡ ꯔꯨꯝ ꯑꯁꯤꯒꯤ ꯃꯌꯥꯏꯃꯛꯇꯗ ꯀ꯭ꯔꯦꯛꯁꯇꯣꯜꯒꯤ ꯆꯥꯎꯔꯕ ꯁ꯭ꯇꯦꯆꯨ ꯑꯃꯁꯨ ꯂꯩꯔꯤ꯫ ꯊꯤꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯋꯦꯗꯅꯁꯗꯦꯅ ꯃꯐꯝ ꯑꯁꯤꯗ ꯄꯤꯛꯆꯔ ꯑꯃ ꯊꯦꯡꯅꯔꯦ꯫ ꯄꯤꯛꯆꯔ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯚꯤꯖꯟꯗ ꯇꯣꯏꯅ ꯎꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯋꯦꯗꯅꯁꯗꯦꯅ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯤꯒ ꯀ꯭ꯔꯦꯛꯁꯇꯣꯜꯒꯤ ꯃꯔꯛꯇ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯁ ꯑꯗꯨꯅ ꯋꯦꯗꯅꯁꯗꯦꯕꯨ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯔꯛꯇ ꯎꯔꯛꯇꯕꯗꯒꯤ ꯕꯤꯌꯥꯡꯀꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯪꯂꯨꯕꯗ ꯃꯁꯤꯗ ꯕꯤꯌꯥꯡꯀꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯪꯍꯟꯅꯤꯡꯗꯕ ꯖꯒꯥ ꯑꯗꯨꯗ ꯋꯦꯗꯅꯁꯗꯦ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯕꯤꯌꯥꯡꯀꯥꯅ ꯃꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯃꯤꯇꯤꯡ ꯔꯨꯝꯕꯨꯅꯤ꯫ ꯋꯦꯗꯅꯁꯗꯦꯅ ꯒ꯭ꯂꯥꯁꯅ ꯈꯥꯖꯤꯜꯂꯒ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯌꯥꯎꯕꯁꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯒꯤ ꯚꯤꯖꯟꯗ ꯂꯥꯛꯄ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯋꯦꯗꯅꯁꯗꯦꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯑꯍꯥꯡꯕ ꯂꯥꯏꯔꯤꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯩꯔꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜ ꯂꯥꯏꯔꯤꯛꯇꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯁ ꯑꯗꯨ ꯋꯦꯗꯅꯁꯗꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯆꯪꯂꯛꯄꯁꯤꯗ ꯌꯨꯖꯤꯟꯁꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯤꯁ ꯑꯁꯤꯅ ꯊꯤꯅ ꯉꯥꯡꯂꯗꯨꯅ ꯅꯪꯅ ꯀꯔꯝꯅ ꯃꯅꯨꯡꯁꯤꯗ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯅ ꯋꯦꯗꯅꯁꯗꯦꯗ ꯉꯥꯡꯂꯛꯂꯦ꯫ ꯃꯁꯤꯗ ꯋꯦꯗꯅꯁꯗꯦꯅ ꯃꯐꯝ ꯑꯁꯤꯗ ꯀꯟꯁꯇ꯭ꯔꯛꯁꯟ ꯋꯥꯔꯛ ꯆꯠꯊꯗꯦ, ꯑꯗꯨꯒ ꯃꯁꯤ ꯃꯤꯇꯤꯡ ꯔꯨꯝ ꯅꯠꯇꯦ, ꯑꯁꯦꯡꯕ ꯃꯤꯇꯤꯡ ꯔꯨꯝ ꯀꯗꯥꯏꯗ ꯂꯩꯕꯒꯦ, ꯃꯔꯝꯗꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯣꯔꯤꯖꯤꯅꯦꯜꯗꯨ ꯅꯠꯇꯦ꯫ ꯃꯤꯁ ꯑꯁꯤꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯑꯩ ꯌꯥꯝꯅ ꯀꯨꯏꯗ꯭ꯔꯤ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯒꯤ ꯄꯣꯠꯆꯩ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯔꯤꯕꯁꯤ ꯏꯅꯤꯠ ꯑꯃꯗꯤ ꯑꯥꯏꯖꯦꯛꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯁꯤ ꯑꯄꯤꯛꯄ ꯁꯤꯈ꯭ꯔꯕ ꯁꯥꯁꯤꯡꯕꯨ ꯀꯦꯃꯤꯀꯦꯜ ꯊꯥꯗꯗꯨꯅ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯁꯤ ꯑꯦꯟꯇꯤꯛ ꯁꯣꯞ ꯑꯃꯅꯤ, ꯃꯁꯤꯗ ꯑꯁꯤꯕ ꯁꯥꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯆꯩꯁꯤꯡꯁꯨ ꯂꯩꯔꯤ꯫ ꯏꯅꯤꯠꯅ ꯑꯥꯏꯖꯦꯛꯇ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯔꯤ, ꯃꯔꯝꯗꯤ ꯏꯅꯤꯠꯅ ꯑꯥꯏꯖꯦꯛꯁꯤꯕꯨ ꯄꯥꯝꯕꯒꯤꯅꯤ꯫
ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯕꯗ ꯏꯅꯤꯠꯅ ꯑꯥꯏꯖꯦꯛꯇ ꯃꯉꯣꯟꯗ ꯗꯦꯠ ꯆꯠꯁꯤ ꯍꯥꯏꯔꯛꯅꯕ ꯏꯪꯒꯤꯠ ꯀꯌꯥ ꯍꯤꯟꯁ ꯀꯌꯥ ꯄꯤꯔꯕꯁꯨ ꯑꯥꯏꯖꯦꯛꯅꯗꯤ ꯃꯗꯨ ꯂꯧꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯏꯅꯤꯠ ꯀꯣꯏꯊꯣꯛꯂꯒ ꯍꯤꯟꯁ ꯄꯤꯗꯨꯅ ꯇꯧꯔꯝꯕꯗꯨ ꯇꯣꯛꯊꯣꯛꯑꯒ ꯗꯥꯏꯔꯦꯛ ꯑꯁꯦꯡꯕ ꯑꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯥꯏꯖꯦꯛꯀ ꯃꯣꯏꯅꯤ ꯗꯦꯠ ꯆꯠꯄꯗ ꯌꯥꯅꯔꯝꯃꯤ꯫ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯋꯦꯗꯅꯁꯗꯦꯅ ꯀꯣꯐꯤ ꯁꯣꯞꯇ ꯂꯥꯛꯂꯤ꯫ ꯀꯣꯐꯤ ꯁꯣꯞ ꯑꯁꯤꯗ ꯖꯦꯚꯤꯌꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯖꯦꯚꯤꯌꯔꯅ ꯋꯦꯗꯅꯁꯗꯦꯗ ꯉꯁꯤ ꯀꯔꯤ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯤ꯫ ꯇꯧꯕꯇꯕꯨ ꯋꯦꯗꯅꯁꯗꯦꯅꯗꯤ ꯃꯁꯤꯗ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯅꯤꯡꯗꯒꯤ ꯇꯥꯏꯂꯔ ꯊꯣꯛꯂꯛꯄꯁꯦ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯖꯦꯚꯤꯌꯔ ꯑꯗꯨ ꯇꯥꯏꯂꯔ ꯎꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯋꯦꯗꯅꯁꯗꯦꯅ ꯇꯥꯏꯂꯔꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯁꯤ ꯇꯥꯏꯂꯔ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅꯗꯤ ꯈꯪꯂꯝꯒꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯋꯦꯗꯅꯁꯗꯦꯅ ꯇꯥꯏꯂꯔꯗ ꯃꯍꯥꯛ ꯃꯤꯇꯤꯡ ꯔꯨꯝꯗ ꯆꯠꯂꯨꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯗꯨ ꯊꯥ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯍꯨꯔꯥꯟꯈ꯭ꯔꯦ, ꯑꯗꯨꯒ ꯑꯁꯦꯡꯕ ꯃꯤꯇꯤꯡ ꯔꯨꯝ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯇꯥꯏꯂꯔꯅ ꯃꯁꯤꯗ ꯃꯤꯇꯤꯡ ꯔꯨꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯏ, ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯁꯣꯡꯖꯜꯂꯦ, ꯃꯔꯝ ꯑꯁꯤꯅ ꯃꯐꯝꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯍꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯋꯦꯗꯅꯁꯗꯦꯗ ꯇꯥꯛꯅꯕ ꯍꯥꯏꯔꯛꯂꯦ꯫ ꯇꯥꯏꯂꯔꯅ ꯇꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯇꯥꯏꯂꯔꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗ ꯃꯍꯥꯛꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯤ꯫ ꯋꯦꯗꯅꯁꯗꯦꯅ ꯃꯁꯤꯕꯨ ꯌꯥꯗꯗꯨꯅ ꯑꯩ ꯏꯁꯥꯒꯤ ꯊꯕꯛꯇꯤ ꯏꯁꯥꯅ ꯇꯧꯖꯒꯅꯤ, ꯃꯁꯤꯗ ꯑꯩꯅ ꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯋꯦꯗꯅꯁꯗꯦ, ꯇꯥꯏꯂꯔ ꯑꯃꯁꯨꯡ ꯖꯦꯚꯤꯌꯔ ꯑꯅꯤꯃꯛ ꯑꯃꯠꯇ ꯆꯠꯃꯤꯟꯅꯗꯅ ꯃꯁꯥ ꯃꯊꯟꯗ ꯊꯤꯡꯒ ꯂꯣꯏꯅꯅ ꯖꯪꯒꯜ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯤꯇꯤꯡ ꯔꯨꯝ ꯑꯗꯨ ꯊꯤꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯁꯤ ꯏꯅꯤꯠ ꯑꯃꯗꯤ ꯑꯥꯏꯖꯦꯛꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯀꯦꯃꯦꯔꯥ ꯍꯨꯔꯥꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯋꯦꯗꯅꯁꯗꯦꯅ ꯑꯍꯜ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯕ ꯊꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧ ꯍꯥꯏꯕꯗꯒꯤ ꯑꯍꯜ ꯑꯗꯨꯕꯨ ꯊꯤꯡꯅ ꯀꯤꯍꯜꯂꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯋꯦꯗꯅꯁꯗꯦꯅ ꯃꯐꯝ ꯑꯁꯤꯗ ꯊꯤꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛ ꯃꯐꯝ ꯑꯁꯤ ꯀꯅꯥꯃꯠꯇ ꯆꯪꯅꯗ꯭ꯔꯦ, ꯏꯁꯨꯞ ꯁꯨꯞꯄ ꯎꯃꯪ ꯑꯃꯒꯨꯝꯕꯅꯤ꯫ ꯃꯁꯤꯗ ꯊꯤꯡꯅ ꯁꯥꯏꯟ ꯇꯧꯗꯨꯅ ꯃꯈꯨꯠꯇꯨꯅ ꯄꯣꯠ ꯆꯩꯗꯨ ꯄꯥꯏꯔꯒ ꯚꯤꯖꯟ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯋꯦꯗꯅꯁꯗꯦꯅ ꯃꯁꯤꯗ ꯚꯤꯖꯟ ꯂꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯉꯁꯥꯏꯅ ꯂꯥꯛꯂꯗꯕꯅꯤ, ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯄꯥꯏꯔꯕꯁꯨ ꯀꯩꯁꯨ ꯂꯥꯛꯇꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯚꯤꯖꯟꯗꯤ ꯂꯥꯛꯇ꯭ꯔꯦ, ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯀ꯭ꯂꯨ ꯑꯃꯠꯇꯁꯨ ꯐꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯈꯪꯂꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯣꯡꯗ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯚꯤꯖꯟ ꯑꯃ ꯂꯥꯛꯂꯝꯃꯤ, ꯃꯗꯨ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯚꯤꯖꯟ ꯑꯁꯤꯗ ꯃꯁꯥꯃꯛ ꯄꯨꯔꯥ ꯆꯠꯈꯤꯕꯒꯨꯝꯅ ꯑꯣꯏꯅ ꯇꯧꯏ꯫ ꯎꯔꯤꯕꯁꯤꯗ ꯑꯥꯎꯠꯀꯥꯁ ꯀꯌꯥ ꯑꯃ ꯀꯥꯗ ꯊꯣꯡ ꯂꯣꯟꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯚꯤꯖꯟꯅ ꯇꯣꯏꯅ ꯎꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯎꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯒꯨꯔꯗꯤ ꯑꯦꯗꯥꯝ ꯀꯧꯏ꯫ ꯃꯍꯥꯛ ꯑꯁꯤ ꯋꯦꯗꯅꯁꯗꯦꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯀ꯭ꯔꯦꯛꯁꯇꯣꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯑꯥꯎꯠꯀꯥꯁꯁꯤꯡꯁꯤꯕꯨ ꯃꯩ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯒꯨꯔꯗꯤ ꯑꯦꯗꯥꯝꯅ ꯌꯥꯅꯤꯡꯗꯗꯨꯅ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯤ꯫ ꯃꯁꯤꯗ ꯀ꯭ꯔꯦꯛꯁꯇꯣꯜꯅ ꯃꯐꯝ ꯑꯁꯤ ꯅꯈꯣꯏꯅ ꯂꯧꯁꯤꯟꯈꯤꯗꯣꯔꯦ, ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯔꯤ꯫ ꯋꯦꯗꯅꯁꯗꯦꯅ ꯃꯁꯤꯗ ꯌꯥꯅꯤꯡꯗꯅ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯦ, ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯀ꯭ꯔꯦꯛꯁꯇꯣꯜ ꯅꯣꯔꯃꯦꯟ ꯄꯤꯄꯜ ꯑꯃꯅꯤ, ꯃꯔꯝ ꯑꯁꯤꯅ ꯑꯥꯎꯠꯀꯥꯁꯁꯤꯡꯗ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯄꯋꯥꯔ ꯂꯩꯖꯕꯁꯤꯡꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯝꯂꯝꯗꯦ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯁꯦ꯫ ꯒꯨꯔꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯖꯔ ꯐꯥꯎꯕꯗ ꯀ꯭ꯔꯦꯛꯁꯇꯣꯜꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯑꯥꯎꯠꯀꯥꯁꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯒꯨꯔꯗꯤ ꯑꯦꯗꯥꯝꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ, ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯊꯝꯂꯤꯕ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯅꯨꯡ ꯑꯁꯤꯗ ꯒꯨꯔꯗꯤꯒꯤ ꯄꯦꯔꯦꯟꯁꯁꯨ ꯂꯩꯕꯅ ꯃꯍꯥꯛꯄꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯒ ꯑꯥꯎꯠꯀꯥꯁꯁꯤꯡꯕꯨ ꯀꯟꯕꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯩ ꯆꯥꯛꯄꯁꯤꯗ ꯒꯨꯔꯗꯤꯁꯨ ꯌꯥꯎꯔꯒꯗꯤ ꯑꯥꯎꯠꯀꯥꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯨꯝꯂꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯒꯨꯔꯗꯤ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯃꯩ ꯆꯥꯛꯇꯣꯔ ꯐꯥꯎꯕꯗ ꯀꯟꯕ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯒꯤꯅꯤ꯫ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯤꯡꯗ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯗ ꯋꯦꯗꯅꯁꯗꯦꯒ ꯊꯦꯡꯅꯔꯦ, ꯑꯗꯨꯕꯨ ꯃꯅꯤꯡꯗ ꯀ꯭ꯔꯦꯛꯁꯇꯣꯜ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯒꯨꯔꯗꯤꯅ ꯋꯦꯗꯅꯁꯗꯦꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯀꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯒ ꯃꯍꯥꯛꯀꯤ ꯚꯤꯖꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯚꯤꯖꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯅꯣꯡ ꯐꯖꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯃꯗꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯉꯪꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯤ꯫ ꯋꯦꯗꯅꯁꯗꯦꯅ ꯍꯧꯒꯠꯇꯨꯅ ꯑꯍꯣꯕꯗꯨꯗꯒꯤ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯚꯤꯖꯟꯗ ꯎꯈꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯖꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯍꯣꯕꯗꯨꯗ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯃꯤꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯛꯄꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯋꯦꯗꯅꯁꯗꯦ ꯀꯤꯔꯕꯁꯨ ꯀꯤꯅ ꯆꯦꯟꯈꯤꯕ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯇꯥꯕꯒꯤ ꯂꯩꯕꯥꯛ ꯄꯦꯠꯄꯗꯨꯗ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯆꯠꯂꯝꯕ ꯑꯗꯨ ꯃꯈꯣꯡ ꯑꯗꯨ ꯃꯤꯒꯤ ꯃꯈꯣꯡꯗꯁꯨ ꯑꯣꯟꯊꯣꯛꯈꯤꯕꯗꯣ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯖꯦꯚꯤꯌꯔꯁꯨ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯇꯥꯡ ꯆꯥꯅ ꯖꯦꯚꯤꯌꯔꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤꯗ ꯋꯦꯗꯅꯁꯗꯦꯅ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯖꯦꯚꯤꯌꯔꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯋꯦꯗꯅꯁꯗꯦꯅ ꯍꯪꯕꯗ, ꯅꯪꯒ ꯇꯥꯏꯂꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯑꯩꯅ ナカンꯗꯒꯤ ꯇꯥꯍꯧꯏ, ꯃꯔꯝ ꯑꯗꯨꯅ ꯅꯪ ꯖꯪꯒꯜꯗ ꯃꯤꯇꯤꯡ ꯍꯥꯎꯁ ꯊꯤꯕ ꯆꯠꯈꯤ ꯈꯪꯕꯗꯒꯤ ꯑꯋꯥꯕ ꯇꯥꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯋꯦꯗꯅꯁꯗꯦꯅ ꯖꯦꯚꯤꯌꯔꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯗꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨ ꯍꯥꯏꯠ ꯑꯃꯅꯤ, ꯍꯥꯏꯕꯗꯤ ꯃꯣꯟꯁꯇꯔ ꯑꯗꯨ ꯃꯤꯗꯒꯤ ꯑꯣꯟꯕꯅꯤ, ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯑꯗꯨ ꯃꯤꯒꯤ ꯈꯣꯡꯒꯨꯜꯗ ꯑꯣꯟꯊꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯖꯦꯚꯤꯌꯔꯅ ꯅꯪꯅ ꯎꯔꯤꯕ ꯚꯤꯖꯟ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯒ ꯀ꯭ꯔꯦꯛꯁꯇꯣꯜ ꯑꯁꯤ
ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯝꯂꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯋꯦꯗꯅꯁꯗꯦꯅ ꯃꯁꯤꯕꯨ ꯌꯥꯅꯤꯡꯗꯅ ꯀ꯭ꯔꯦꯒꯁ꯭ꯇꯣꯜꯅ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ? ꯃꯍꯥꯛꯅ ꯃꯤ ꯀꯌꯥ ꯀꯥꯗ ꯍꯣꯏꯖꯤꯟꯗꯨꯅ ꯃꯩ ꯊꯥꯈ꯭ꯔꯤꯕꯅꯤ꯫ ꯖꯦꯚꯤꯌꯔꯁꯨ ꯃꯁꯤꯗ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ, ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯁꯦꯔꯤꯃꯣꯅꯤ ꯇꯧꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯁꯦꯔꯤꯃꯣꯅꯤ ꯑꯁꯤꯗ ꯑꯥꯎꯠꯔꯤꯆ ꯂꯥꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒ ꯂꯣꯏꯅꯅ ꯀ꯭ꯔꯦꯒꯁ꯭ꯇꯣꯜꯒꯤ ꯁ꯭ꯇꯦꯆꯨ ꯑꯃ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯋꯦꯗꯅꯁꯗꯦꯗꯤ ꯀ꯭ꯔꯦꯒꯁ꯭ꯇꯣꯜꯁꯤ ꯀꯅꯥꯅꯣ ꯃꯨꯟꯅ ꯈꯪꯕꯅꯤꯅ ꯏꯅꯣꯒ꯭ꯔꯦꯁꯟ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯁꯦꯔꯤꯃꯣꯅꯤ ꯑꯁꯤ ꯍꯧꯔꯦ꯫ ꯍꯧꯖꯤꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯦꯔꯤꯁꯥ ꯕꯤꯝꯁꯅ ꯁ꯭ꯄꯤꯆ ꯄꯤꯔꯤ꯫ ꯃꯍꯥꯛꯅ ꯀ꯭ꯔꯦꯒꯁ꯭ꯇꯣꯜꯕꯨ ꯐꯖꯅ ꯊꯥꯒꯠꯇꯨꯅ ꯀ꯭ꯔꯦꯒꯁ꯭ꯇꯣꯜꯒꯤ ꯃꯔꯝꯗ ꯋꯥ ꯀꯟꯅ ꯉꯥꯡꯂꯤ꯫ ꯋꯦꯗꯅꯁꯗꯦꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯤ ꯃꯗꯨꯗꯤ ꯀ꯭ꯔꯦꯒꯁ꯭ꯇꯣꯜꯒꯤ ꯁ꯭ꯇꯦꯆꯨ ꯑꯁꯤꯕꯨ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯕꯒ ꯃꯩ ꯊꯥꯗꯣꯛꯅꯕꯅꯤ꯫ ꯁ꯭ꯇꯦꯆꯨꯒꯤ ꯃꯈꯥꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯁꯤꯡꯁꯤꯗ ꯃꯍꯥꯛꯅ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯝꯂꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯥꯂꯣ ꯈꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯊꯤꯡꯅ ꯆꯨꯔꯛꯄ ꯃꯩꯈꯦꯠ ꯑꯃꯗꯒꯤ ꯌꯥꯝ ꯆꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯕ꯭ꯂꯥꯁ ꯇꯧꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯝꯕ ꯌꯦꯡꯂꯝꯕ ꯃꯌꯥꯝꯁꯨ ꯃꯁꯤꯒꯤ ꯎꯕꯗꯒꯤ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯋꯦꯗꯅꯁꯗꯦꯗꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯆꯦꯟꯅꯔ ꯐꯥꯎꯕꯗ ꯃꯥꯒꯤ ꯆꯥꯂꯣ ꯈꯣꯡꯕꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯕꯤꯝꯁꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯎꯔꯒ ꯋꯦꯗꯅꯁꯗꯦꯗ ꯃꯁꯤ ꯊꯕꯛꯁꯤ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕꯁꯤ ꯊꯥꯖꯗ꯭ꯔꯦ, ꯑꯃꯗꯤ ꯕ꯭ꯔꯥꯎꯟꯁꯀꯤ ꯁ꯭ꯇꯦꯆꯨ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯧꯗꯣꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯋꯦꯗꯅꯁꯗꯦꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯕꯤꯝꯁꯅ ꯃꯥꯒꯤ ꯀꯥꯗ ꯀꯧꯔꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯕꯤꯝꯁꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯇꯧꯕ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤ꯫ ꯋꯦꯗꯅꯁꯗꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪꯁꯨ ꯀ꯭ꯔꯦꯒꯁ꯭ꯇꯣꯜꯅ ꯀꯔꯤ ꯇꯧꯔꯝꯒꯦ ꯍꯥꯏꯕꯁꯦ ꯈꯪꯕꯗꯤ ꯐꯕꯅꯤ꯫ ꯃꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯕꯤꯝꯁꯅ ꯌꯥꯝ ꯁꯥꯎꯅ ꯃꯗꯨ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ, ꯃꯗꯨꯒꯤ ꯋꯥꯔꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕꯅꯤ, ꯑꯗꯨꯒ ꯅꯪꯒꯤ ꯃꯔꯝꯗꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯦꯌꯔꯗ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯔꯤꯕꯅꯣ ꯑꯃꯗꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯔꯕ ꯁꯦꯔꯤꯃꯣꯅꯤ ꯑꯗꯨ ꯅꯪꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯦ꯫ ꯋꯦꯗꯅꯁꯗꯦ ꯃꯁꯤꯗ ꯅꯪꯅ ꯐꯅꯌꯥꯝ ꯍꯥꯏꯔꯕꯁꯨ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯑꯩꯅ ꯁꯨꯡꯇꯧ ꯇꯧꯗꯦ꯫ ꯋꯦꯗꯅꯁꯗꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯉꯝꯂꯤꯕꯒꯤ ꯃꯔꯝꯗꯤ ꯊꯕꯛ ꯑꯁꯤ ꯋꯦꯗꯅꯁꯗꯦꯅ ꯊꯤꯡꯗ ꯇꯧꯍꯟꯕꯒꯤꯅꯤ꯫ ꯋꯦꯗꯅꯁꯗꯦꯅ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯑꯁꯦꯡꯕꯗꯨ ꯈꯪꯂꯛꯀꯅꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯕꯤꯝꯁꯅꯁꯨ ꯅꯪꯕꯨ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯒ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯔꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯁꯤꯟ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯃꯤꯇꯤꯡ ꯍꯥꯎꯁ ꯑꯗꯨꯅꯤ꯫ ꯃꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯀꯦꯃꯦꯔꯥ ꯍꯨꯔꯥꯟꯂꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯦꯃꯦꯔꯥ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯕꯦꯇꯔꯤ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯣꯟꯁꯇꯔ ꯑꯃꯅ ꯑꯍꯜ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ, ꯑꯗꯨꯒ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯀꯦꯃꯦꯔꯥ ꯑꯗꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯃꯇꯣꯝꯇ ꯐꯣꯇꯣ ꯈꯔ ꯀꯥꯞꯆꯈꯤꯕꯁꯦ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯏꯖꯦꯛꯀ ꯏꯅꯤꯗꯀ ꯗꯦꯠ ꯆꯠꯅꯕꯒꯤꯗꯃꯛ ꯏꯅꯤꯗ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯗꯨꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯋꯦꯗꯅꯁꯗꯦ ꯃꯍꯥꯛꯀꯤ ꯅꯣꯚꯦꯜ ꯀꯟꯅ ꯏꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯖꯤꯟ ꯑꯃꯨꯛ ꯎꯠꯂꯦ꯫ ꯌꯨꯖꯤꯟ ꯑꯁꯤ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯔꯤꯁꯔꯆ ꯑꯃꯒꯤꯗꯃꯛ ꯊꯕꯛ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯊꯣꯔꯅꯦꯜꯁꯨ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯈꯨꯀꯥꯞꯄꯤ ꯑꯅꯤ ꯀꯥꯞꯇꯨꯅ ꯁꯦꯀ꯭ꯔꯦꯠ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯋꯦꯗꯅꯁꯗꯦꯅ ꯍꯪꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯈꯪꯗꯦ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯋꯦꯗꯅꯁꯗꯦꯗꯒꯤ ꯀꯔꯤ ꯂꯣꯠꯂꯤꯕ? ꯃꯁꯤꯒꯤ ꯃꯊꯪ ꯑꯥꯏꯖꯦꯛꯁ ꯑꯃꯨꯛ ꯎꯠꯂꯛꯏ꯫ ꯑꯥꯏꯖꯦꯛꯁ ꯑꯁꯤ ꯃꯦꯗꯨꯁꯥꯒꯤ ꯁ꯭ꯄꯦꯁꯤꯁꯅꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯝꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯍꯦꯛ ꯎꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯗ ꯑꯣꯟꯈꯤꯗꯣꯔꯤꯕꯅꯤ꯫ ꯑꯥꯏꯖꯦꯛꯁꯅ ꯏꯔꯨꯖꯕ ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯤꯡꯖꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯋꯦꯜꯅ ꯀꯨꯞꯁꯟꯗꯨꯅ ꯊꯝꯃꯝꯕꯅꯤ꯫ ꯏꯅꯤꯗꯁꯨ ꯑꯥꯏꯖꯦꯛ ꯀꯟꯅ ꯉꯥꯏꯔꯤ꯫ ꯑꯥꯏꯖꯦꯛ ꯏꯔꯨꯖꯔꯝꯕꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯤꯡꯖꯦꯜ ꯑꯗꯨ ꯇꯥꯋꯦꯜ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯁꯥꯅ ꯃꯤꯡꯖꯦꯜꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯥꯃꯛ ꯅꯨꯡ ꯑꯣꯜꯂꯝꯃꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯕꯤꯝꯁ ꯃꯍꯥꯛꯀꯤ ꯕꯦꯆꯀꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯃꯃꯤꯡ, ꯃꯍꯥꯛꯀꯤ ꯗꯤꯇꯦꯜꯁ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯣꯇꯤꯁꯥꯒꯤ ꯐꯣꯇꯣ ꯌꯥꯎꯔꯤꯕ ꯁꯔꯨꯛ ꯑꯗꯨꯕꯨ ꯁꯤꯒꯥꯏꯗꯨꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯊꯪ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯣꯖꯥ ꯑꯁꯤ ꯋꯦꯗꯅꯁꯗꯦꯒꯤ ꯊꯦꯔꯥꯄꯤ ꯂꯧꯔꯤꯕ ꯑꯣꯖꯥ ꯀꯝꯕꯣꯔꯠꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯄꯤꯛ-ꯑꯄꯤꯛꯄ ꯁ꯭ꯇꯦꯆꯨ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯁ꯭ꯇꯦꯆꯨꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯂꯦꯛ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯇꯥꯏꯂꯔꯅꯤ꯫ ꯇꯥꯏꯂꯔ ꯕꯥꯊꯇꯕ ꯑꯃꯒꯤ ꯃꯅꯨꯡꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯏꯅꯤꯗ ꯑꯁꯨꯝ ꯉꯥꯏꯔꯝꯕꯗꯒꯤ ꯑꯥꯏꯖꯦꯛ ꯂꯥꯛꯃꯟꯗꯕꯗꯒꯤ ꯃꯍꯥꯛ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟ ꯑꯗꯨꯅ ꯅꯥꯀꯟꯗ ꯂꯩꯕ ꯕꯁ ꯑꯗꯨꯗ ꯌꯥꯝ ꯁꯥꯊꯤꯅ ꯈꯣꯠꯇꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯪ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯖꯦꯚꯤꯌꯔꯅꯤ꯫ ꯖꯦꯚꯤꯌꯔ ꯀꯥ ꯑꯃꯗꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯁꯣꯛꯈꯤꯕꯒꯤ ꯗꯥꯛꯐꯝ ꯈꯔ ꯃꯉꯛꯇ ꯇꯥꯕꯁꯦ ꯑꯩꯈꯣꯏꯅ ꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯁꯤꯞ ꯇꯧꯗꯨꯅ ꯁꯥꯏꯔꯤꯁꯇ ꯑꯃꯨꯛ ꯎꯠꯂꯛꯂꯦ꯫ ꯁꯥꯏꯔꯤꯁꯅ ꯃꯐꯝ ꯑꯁꯤꯗ ꯃꯣꯟꯁꯇꯔꯅ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯁꯤꯗꯨꯅ ꯂꯩꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯃꯥꯅ ꯆꯤꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯣꯟꯁꯇꯔꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯤꯡꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯣꯟꯁꯇꯔ ꯑꯗꯨ ꯂꯩ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯈꯪꯂꯦ꯫ ꯑꯁꯨꯝꯅ ꯎꯠꯂꯒ ꯋꯦꯗꯅꯁꯗꯦꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ, ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯍꯥꯛ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯚꯤꯛꯇꯤꯝ ꯀꯌꯥ ꯑꯃ ꯎꯈ꯭ꯔꯦ, ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯣꯛꯍꯜꯂꯤꯕꯅꯣ ꯈꯪꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝ ꯃꯣꯟꯁꯇꯔ ꯑꯁꯤ ꯀꯅꯥꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇꯗ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯐꯖꯗꯕ, ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ, ꯐꯖꯗꯕ ꯋꯥꯍꯩ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫